PDF amadi TNL-na lusinglaga CDSOM ga pulaga Myanmar military junta ga kanna khutthongna ri haidi khutthongna riba location na Saigang State Kalen District Myanmar dani Nakalamoromda August mangadagi nipan fawba khutthongna khiba thodok aduda tamugi namontha lalemda KNA-B kangbu fajana misimina yaukre amade ngasisu asiba haksangga loinana Meeoi mari khulai ga phangba ngamkre loinana asiba kayamarum su taduna leire haina asiba singi photo ga loinana social media singda thaganarakre Laumi sinmi amasung lebak segi igai khumnaba kannaba national wide protest saru yamina si haide US ki president Donald Trump na thasagi amada India na US dagi import tawba polam sing da sada kungamanga tarif launaba lauthokhraba matung mahak na haiba indabagi ni haina penalty fine oina ahenba tarif sada kungamanga punna sada yankai launaba thasagi tarukto order ama thokibasi mani makha tamba leba amagi independent foreign policy sovereignty strategy autonomy Senmetlon ki policy singda amasung US ki pothok sing kai thel masing hengal hanaba thorang lakpani hairaduna thawong asi All India Trade Union Congress Manipur State Committee na yaning da phongtorakle Union asigi secretary ke samungau ki seroramana hai hayeng laibak sigi state sinba thungbada changsen gadoriba national wide protest asi laumi sinmi singi humang mamal amasung ningkha tambaleba amagi ikai khumnaba kanbibagi ni haiba khanthaduna state sigi sunom liba singna khongjang asi sogalminasi haina appeal torakle Donald Trump na US ke president oina wasa khibaga Make America Great haiba kholau pukhatana sahi sigi April amadagi US ka lalol etik taunariba laibak singda puba thangba ngamloidaba tarif sada sama launaba saukhalakliba leba kharadana sada sama kungamanga launaba lauthukibadu maroina malem ge kaithel sing mahaki khudom bi makha thamnaba thorang lakpane Donald Trump ki trade pressure dagi lebak sigi export oriented oiba asoba amadi mayai oiba industry kaya yauna micro small and medium enterprises singda sauna apanba mayok nahalli haibasi Prime Minister Narendra Modi na khanthaduna US ki pressure trade deal gi sab chaba pakhum pi na bahona bada na koina na farmer fish farmer amasung dairy farmer singi interest hokadaba hiram amatada trade deal da yasinaba porak na bahona roi haibasi ikai ningai ni External Affairs Minister amasung Union Commerce Minister na mahausa ki sana ganglon makhada leba ani ge lalo etiki lamda leramba phibam adu hanjil hananaba athubada thabak paikhatabana export ki polam kya pothokli balomi sinmi amasung MSME singi sinmi kya masage omamamal manglagadra haibagi nungnangbo poknaribasi kokhanaba honagadabani haidi Donald Trump ki trade aggression yaningdaba phongdoktuna samyukta kisan morcha amasung Central Trade Union tarana hayeng sangsingadoriba nationwide protest asimi am sogaminasi haidi Cuba tadi MA fawal lem na larik tamhalle haidi analayeng su free ohalle haidi Cuba tadi lebak adugi angang singbu primary thak tagi hauraga university level fawbada lem na larik tamhanduna scientific socialism da yumpham oiba khunai ama sembada maru oiba education du free ohalle amasung layeng pathap da su lebak adugi citizen sing da free ohalle haina hanaga minister amasung communist lusingba Dr. Nara na phongdokhre wapham asi ngarang All India Students Federation AISF ki Moldra suba mapokumon Thoram Manipur dasu Manipur State Council AISM na sinduna hauba marak kaisam lekai ki community hall da pangthokpada athoiba methunglen singi manungda ama oina saruk yaraduna phongdokhibane mahana hai Cuba na leba adugi mahiro sing amasung mayam gi damak lokhalak leba thabak sing asi ekhoina tamjaningai ni aduga AISF asi asamba mahiro sing gi lup amanate lup asina miot minai leitaba manaba khunai amada yumpham oiba amasung scientific socialism da mayeng thamlaga anoba system ama lakna bagi asoba ihau hau khiba lup ni lup asi International Students Union gi saru ama oina su leire haiki hojik lup asida sahi ama ani asida pangthorok pathabak thoram singi manung sanna AISF Manipur State Branch na larik tambangam jadraba amasung private school singi fee pi bangam daba coaching gi fee pi bangam jadaba adubu coaching gi saru gyaningbo mahiro singi dama free da mahiroi sani romda best sing khaidoktuna coaching ta holle oja sing azu mateng pangbiduna kathopiraga thabasi paikhat bangam bane angang singi parents sing su amadi miyamna su angamba mateng pangbiduna mahiro sing asibu ningthina larik tamhanba ngamhanbiyo haiki Sudan gi Rapid Support Force na awang thangba Darfur displacement camp ta sathakiba attack ta Meeoi ni phu hat khai Africa gi leba ama oiriba Sudan gi paramilitary Rapid Support Force na ngarang sathakiba attack amada awang thangba Darfur da leba El Fasal gi akobida leba sana ba phangdaba na saitheng piraba displacement camp ki mathakta attack adu satharakibane maduda Meeoi ni phu hat khai hari mapam adu gi emergency response room group sing na wapham sing asi Facebook ta upload torpa waro sing ni adubu
Abu Sok Displacement Camp haina khangnariba camp adu da Sudan gi military gi lan thengnariba Rapid Support Force gi makai dagi chatharpa attack ta camp manung da leiba Meeoi sing adu se kibani haidi Sudan laiba ki tongan tongan mafam sing da mateng pangbagi thabak chathariba community activist group na phongdorokpada attack adu da atopa Meeoi 18 amasu aso open nang ki haidi camp adu da lan adu na maram oiduna mayum makai thadokuna selaklaga leiriba Meeoi lakh mari ga lising yang khairom leiribani makhoi ki mathakta handak tanatana mamangdagi attack kaya chatharapa leikrabani attack chatharabasu mapung oina camp adu Sudan gi military na control tawduna leiri mafam adu gi Meeoi singna semba amadi Human Rights Activists sing su yauriba Resistance Committee gi maikaidagi thagalapa warolamada mara leitraba masana masabu ngakthokpa ngamlaroidaba Meeoi kya amagi mathakta Rapid Paramilitary Force sing aduna attack chathakibani haidi Abu Sok camp adu gi akobida angang ulakpa satellite photo amada Rapid Support Force ki gari ni phurong khanduna leiba okay leiba aduda Meeoi lising nifu lan aduna sihan khrabani loinana Meeoi lakh tara nutoirom mayum thadoktuna sena khrabani haidi Naha singna media bu lana sizinabagi mahot mafam chana sizinaduna kanaba lausi haina zimik na phongdorakre Naha singna media bu lana sizinabagi mahot mafam chana sizinaduna masigi kanaba lausi haina Tribal Youth Council Manipur TYCM gi wangangloi ningroi sang zimik na phongdokre TYCM amasung Tarung Youth Club amadi Manipur Legal Services Authority Masal Saloinana District Legal Services Authority Imphal West na puna sinduna ngarang Imphal West ki Tarung Community Hall da Youth Empowerment for a Sustainable Future haibasida pangthokiba International Youth Day Cum Legal Awareness Program da mathaki wapham asi jimik na phongdokibani thoramadu da NIT Manipur Electrical Engineering ki Head of Department Associate Professor Dr. Benjamin A. Simre Manipur Fire Service ki District Officer Zanghingam Gonmai Social Worker Wungreyo Ningsen amadi Cybercrime Manipur gi DSP na Presidium members sing oina sarugya ke thoramadu da wangangladuna ningai sang jimik na hai tunggi yumbi oirakadori bana hasing aran balambi da chatkidana ba ahal sing na afaba poktak pi ba mathok tai social media thorakpatagi hojiki angang sing lairik pabagi sang yamna hanthare amade lamchat bebar su yaraktre social media na maram oiraga naha oiriba kaya ge pulsi mangba kaya su yaudaba natte haina su phongdokhe ngarangi thoramadu da naha oiriba sing da social media gi matang da afaba poktak pi duna kanaba moong da sizinanaba amadi cyber crime ge matang da su mamutana khangat ke hade Indian industrial gi mathakta dam sajilaklabadi mang takhan haina Pakistan gi army chief Asim Munir na phongdokre United States ki khongsat leiriba Pakistan gi army chief Field Marshal Asim Munir na Islamabad na leba adugi isingi right ki damak matam supada ngaksen bagi thabak chathagani haina phongdokhiba ga loinana kanagumba Indian industrial gi mathakta dam sajilaklabadi mang takhan haike US ki Florida da leba Pakistan macha sing da wangangladuna Asim Munir na Hai Kashmir asi Pakistan gi yamna maru oiba amasung haksin lawba mafam ama oibaga loinana Kashmir gi issue asi India manungi nate masi warosin phangdriba malem gi asoba issue amani Pakistan da base tawba ARY News na Army Chief Field Marshal Asim Munir gi wapham palladuna Indian Industrial gi mathakta dam sajilakpa leba asina ngaidi Indiana karigumba turel asigi mathakta Pakistan miyam gi mayokta khongthang asi lokhalaklabade makhoina sariba dam adu sungsoi soidana mang takhandani haidi Asim Munir na industrial asi India da lariba imung singi maral mathum nate turel asigi mathakta senggot sagatpagi thabak chatharaku matamda madubu thingnabagi leba asigi matik mayai watana leijai haina makhata na phongdokhe